State Force की का Henba Thawong Chatharaklabadi Takdal na Tuminna Leithokloi Haina Thoubal Amasung KAKCHING District APUNBA Takdal gi Chairman BHAGYACHANDRA Singh na PHONGDORAKLI BHAGYACHANDRA na khudek pidan thadorakpa chirlamada India government ki national amadi international policy mai pakhanaba honabada hidden agenda amaga loinana chatharakpa system asina yelhomi manipuri muthatnaba honarakpa divisional politics tawduna communal genocide on thokhanduna ching leipak asibu ching amadi tam khaidok na ba chatharakpa policy amadi program khudima manipur miyam amadi takdal khangi amadi kupna yengba ka loinana asigumba india lenga ki anemba politics asi condemn tawduna lakli loinana haukiba tarik tarukta thokiba tronglaupi incident adugi justice putho haiduna manipur gi maruina tampak ki mafam khuding makta ayuk numidang khaidana khongjang changsiliba manung amadi JSNA state pumada total shutdown sathari ngai block development office wangjing inauguration tawba matang matam chade matang matam charba matamda inauguration adu pangthokpiyu haina Thoubal district ki apunba maira pai bi ima singna haijekiba kholau adu ikai khumnabagi mahutta paliba sarkar asina ngammi haibagi matagum valley da peace leire utnaba manba mawongda namfuda haukiba tarik kunma thoida video building wangjingda inauguration tawkibadu aran belenga ki khongthang amani haina lawdaba ngamloi video wangjing inauguration program adubu yaningdawa phongdokuna changselakpa miyamgi khongjangda ilangbam nandavi allies by ilangbam sanatomba apokpa Hairok Part 2 Bazar Thoubal District pu life round fire tawduna bullet injury ohanduna yamna thina sokan badu hat ke haina tawkiba state force ki thawongi amadi nimit aduda micham miyam da chathakiba security force ki ka Henba Thawong adu takdalna akan bathakta condemn tawi tumliba angang ani bomb season aduna hat kiba amadi mihat adubu yaningdaba miyam gi ihoda CRPF na life round fire tawduna hat kiba Athauba mioi ahum adugi justice putho amadi kuki militant singh na ambush tawduna TM Kasom village Litan police station Ukrul district ki mihat tina hat kiba thodok adusu takdalna kadem tawi manipur miyam gi apunba kholau ama oina athubada state assembly session ama kauraga kuki militant singh kudakta military crackdown tawgadabani kuki militant ga tawnariba su kudakta lawthokadabani India lenga nga chathariba thawong kudakta Singna bachangi miyam gi khongjangda laikidraba athauba sing asok apan mayok nariba khudimaki awabada takdal saruk yari amadi miyam gi democratic oiba ihau mai pakpa purakani haibasi takdal gi thajabani haina cheroles na makha tari